Sunscreen ji kai no do kari marum gi tabuk ta no khoina hanjan na sunscreen taibiyu sunscreen taiba kaubiganu sunscreen pung ani le taibiyu sumaina ngai hakan na sunscreen ji da asu kyam na importance pi je kai marum gi tabuk ta sunscreen sina aikoi gi skin je ultraviolet radiation da gi ngathok pada mating pang aikoi gi skin da chahi ga chana da na khuijalakpa da gi di pigmentation dark taba mahing haing machi laiba da skin cancer laiba si singji gi anamba ahanba reason se maram se akoina sunscreen taidabadagi nusa mangalagi yauraiba ultraviolet radiation sina thokhalle maram aduna akogi UV rays sina akogi skin da thengaba matungda changaba matungda akogi yauriba collagen haibide akogi skin da marin chalhaliba yauriba se thugai mana thugai rabaina akogi skin je mapangan sondar abanina marin chatpaju yam hen hele aduna khuijanba suppa sismyam su uri aduna akogi skin da chahiga chana na khuijanba yam thin thuna ahan oishanba sigumba laiba singse research tawba matamda moina thengnaba kanda 90% haidi chamada maudradi akogi sun exposure dagini haidi nusa mangal dagi thorpa ngaktani sunscreen je makhal lai magi mathau tawbagi makhal je khenai khara mana hakchang da chupsanba khara mana reflect tawhanba adagi di chaithokhanba haidi nusa mangal da yauriba UV rays ina akogi hakchang da changaga skin da changa kanda akogi skin cells je damage tawdringagi mamangda sunscreen taibi taragadi masina ngakthokpa ngami maram adugi damaktani akoina sunscreen taibiyu sunscreen taibada kaubiganu haina hanjan haijari basi